Imphal gi manungda leba district amani Thauban habasi masigi manungda leba Wangjing Bazar da leba mingwana bazar Sangwan Sen Ibung Hairiba Yamba sinasu asugumba kairam sida Meitei Yoruba Laining Asung Changama Saga sida Maki Saitagi Angamba Lupa Lising Ani yang kedua penting boleh Ini
Hauji koi kai myam da amai bagi yana sakagi Thauram angku khabai matung sida nasi function asi tamdumak ta haubagi chane bije phase apoi saida chu leite ade ada manipur gi chu tum leite ba yauri thaga soina gan ba sugum semtok pangamagadi thabak torom chu khadi hena mai pakani matam nangani sigi precise kabina ba nongna kausinjari angang jina stage le reno auji ngasi gi china la kuman chawba sano baja chawba hena sukhang le bami le sibu ngasi function sigi precise kabina ba stage election bina ba nongna kausinjari das election bina ba nongna kausinjari changwa hai ma sin thang ran function lo thoram ado ngasi chibes ki Yorok tri benda mereka menguduna ngahak cibes yorok akan proses itu kanza belum cene maka tanpa sengesti haujil cuma masih pangsel segi guest of honor di Apunba lagan linsin benda ba MAMLL sandram lengkira iba flik angang balik bayang ba asi Laining Sonai temple board ki executive member ni hasil panjari ba Apunba lagan linsin benda ba proses Matanda ikai khunda jariba wai Mairaiba Ahum Secretary General Universal Friendship Organization koina yamba no pasi Manipur bagi Shajhaba Universal Friendship Organization General Secretary Matanda inga mangang pamiam na inga General Secretary Kangla Phangthokjagiba Phumari Kanada Phangthokjagiba Phumari lay Apunba tuki Phairel dari Mangaa election bagi Hairiba si Dr. Ambedkar National Award Hairiba yang basi election bagi mathanda election bagi ba di anggapan yang basi Phairel bersama Meitei and Joy Kumar Presiden Assam Manipur State Cheichat Assam ini mathanda KIS Diren singa Professor Department of Linguistics Assam University Cheichat kam hauju usina General Secretary Assam Manipur bungo susulenchen bina baning singjari special invite ista Nambram Tompo Kuman Maibaren Phairel Apok Peluf Maru Laisam makan election direction Laisam Mangan ex General Secretary Ahan Tara Nitwai Apok Pemaru Amutaga Laisam Mangal Ahan Tara Nitwai Apok Pemaru Tak Pidraba La Aga Election Direction Mathanga Advocate NG Ramakanta Singha Legal Advisor AAMYA Ebudhou masih Legal Advisor Minggu Punjab Advocate NG Ramakanta Singh Legal Advisor Guling Chingu Singh Hairiba Legal Advisor si All Assam Manipur Youth Association di Ba Legal Advisor si Lakiri Guling Chingu Singh Nasi di Thauram masih di Athoi Bamitung Len Amadi Naik Tanggan Deling Singh Ba Kami yang pun namanya Sinjari Ba Kampung Lang Deling Chin di Karum Matung Nasida bagi Sinjari Langkiri bagi Mekai di Angam Ba bagi Jamla Ba bagi Lengyan Piam Nongtang bagi Maju kan base koi base bagi Amadi Lengyan Pi Yorgan Lengyan Pi base Yorgan Beijing Kabina Ba Nong Sinjari Election Director Cheichat Singh base Kabina Cheichat Singh election Director Nong Sinjari Ahum berada masih function lagi preside Kabina Presiden Inaugural Panjabata Kuman Jawa Meitei da Sinjalan di bagi Meitei lagi Hairiba Kuman Jawa Meitei
Apunba Meitei Laining Yuki, original President of Phangthokjagiba, Apunba, Mr. Jabagi. Matang kulit Megasandra, Megasandra, Meitei, Sanamani, Laining to Sanamani, Temple God, Government of Manipuri, Apunba, Sanu. Ini Matang Nasina Wai Mairaba Ahum Wai Mairaba Ahum General Secretary Universal Friendship Organization MAMLL Shajhaba Hana Khanaba General Secretary Mathangda basic computer person Ingba Mangaa Yama Kanga Phangthokjagiba Amasung General Secretary Hairiba Dr. Embarker National Awardini Yamas Pibidani Mathangana Persunda Meitei Pharel President Umamlai Kanba Apunba Phairel Pharel Mayamna Pharel Hana Persunda Meitei President Umamlai Kanba Apunba Thangda NG Joykumar President Assam Manipuri Cheichat Cheichat Assam Thangashina Kias Diren Singa Professor Assam Manipuri University General Secretary Assam Manipuri Cheichat Cheichat Hairiba University of Thangzina KSS Kamla Antasing Retired Headmaster Jharagul ME School Hairiba University based Tauram Howjik Mathangda Akoina special invitation and invitation Namram Phangthokjagiba my brand Hairiba Hairiba Isingasida Laining Committee Jabagi base Thauram Sida Nasai Soina Hajak Thauram Sida Ekoi Howjik Lanjing Lema Nasai Bijakjiba base Mataka Hairiba Shangasida Managing Committee Makai Laingan yang mengamankan wajib koi senjalan tengahkan ini Shajhaba Ahum betul Pembigani asum nagas Phairel si Jabagi Apunba Mupina Sama Pagi Lamjing Le Macel Hairiba Pimsa Sidi Thauram Isai Ani Kaksi Kaimyam Gimapunda Ekoi Tangai Thadaba Program Gi Cachar Program Gi Nate Tangai Thadaba Tokjaya Tabatumba Pagi Kanglonda Yauba Thauram Gi Isai Si Kaimyam Nah Thauram Isai Tabira Matunda Program Nasi Makamu Sathajanaba Objeke Yobidasi Ojan Nanta di Thauram Isai Asih Ojan
Shanglen sida Sibu donate tobiriba jadi singa khana sabi donate tobiriba ikai tunajariba mingmoina panjarabata laigi Shanglen kathokpiba Thauram prem kumar aduga mafam simakta da bujuji pain Malemgi Tana sangmoina sabiriba Irong urun babu laki deh, ya ada di laki betul fight haven masih di Thauram masih di ini segi kayak agak dah matang irong kau boleh napa Apunba coba kedua nama kamu wajib hati ya apa Apunba ini kan itu wajib ini kali ya ada di jauh di bawah fight ini pada lagi di Tana Cina Thauram prem kumar Hairiba Sonai Shanglen si manasa kathokpibani anuga irong urun babu magi wakhalon dagi moi chin kathokning phawhali ba mayam punu masingasi urun babu yang sauraba hanbale taba thongna magalorana yarage urun babu bu